IDP-sing masa-masagi mayumda hanjil-handriba phauba census tauba yaroi haiduna wanguda mairagi rally Chtkhre. IDP-sing masagi mayumda hanjinriba phauba census tauba yaroi yelhongaidagi laiminaraglaba jati purup indigenous people sing khakta mikok thigadabane yungkok amadi mikok thibagi thabak NRC update tawdriba phauba census tauba yaroi haiduna ngarang Kaching district ki sugunu kendra gi manung chana leiba wangu Sandongkhong da miyamna mairagi rally ama Chtkhre wangu Sandongkhong maira paibi khasar taba maira paibi Pungjaw makhong maira paibi amadi SSWY stay Sandongkhong ga puna kushamnaduna Chtkiba mairagi khongchat aduda no NRC no census Manipur gi saktam kaibi yaroi long live Manipur IDP sing mayumda hanjinriba phauba census tawba yaroi haiba kholaw kayastu lauki Saruk Yakibi maira paibi singna phongdokibada relief camp ta leiriba IDP sing chahi ahum hena masa-masagi maramda mayumda hanjinba phangdana wakalaina naba amadi siba phauba yauna leikraba tanja asida Laingangna census tawgani hairibasi kadi karamba wakalondano census tawba matang matam chade NRC tawdriba phauba census tawba yaroi haibagi achetpa phirep maike songi miyamna amata oina laure hairaduna karigumba laingangna census tawgani haiduna mari leinaba official singna ngami haibagi matagum tharaklabadi maduda thoklakpa afa fatagi daita khudingmak laingangna pugadabani haiki NH2 nga sisu ayat apan yaudana passenger chani hena thakre Imphal Dimapur Guwahati lambi National Highway 2 da Public Transport Service amukhana haurakpagi nini suba numita ngasi passenger chani hena puna bus mari amadi winger tarukta Imphal dagi thakre gari sing adu ngasi ayupung tara taba matamda Imphal gi khumalampakta leiba ISBT dagi thakibane Amaromda ngarang ahanba oina Imphal dagi thakiba passenger chamaga kunga manga adu ngasi ayu Guwahati da tekta kaidana yaukhre hairi Ningsingba yai kumda Englishing ani kulhumdoi gi me ahumdagi thoklakhiba kangluki irang asina maram oiraga hairiba NH2 gi lambi asida chatok chachin tawbada athengba leibadagi chahi ahum hena transport bus service asi matam kuina leptuna leikibadagi lamdamasigi miyamna lambi asi free oina chatpa yahangadabani haina leingakta taksinduna lakiba adu August 9 da Kangpokpi district da Chief Minister Yumnam Kemtan Singha Deputy Chief Minister Nemcha Kipgen amadi Saitu gi MLA Haukolet Kipgen National Highway sing da lamdamastigi community pumnamak free movement leihanduna Imphal Dimapur Guwahati bus service thaba hauragani haina puna lauthokibagi matungina transport services sing ngarangdagi hauduna lambi asida ayat apan amata yaudana chatpa haukibani hairi Census amasung NRC ga mari lainana tharakiba petition gi hearing High Court ta thasigi kunga mari da chatharagani Taramari CSO gi lustingba ama oiriba Shanta Nahakpamna Manipur High Court ta Census amasung National Register of Citizen NRC ga mari lainana tharakiba petition ani gi hearing thasigi kunga mari da High Court asida chathaba hauragani haina court list thokre petitioner Shanta Nahakpamna High Court asida State asida pangthokadoriba census exercise asida irangna sohalaba Manipur da enumeration gi thabak pangthokringai gi mangoinana center amasung state government da demographic ki ahongba lakadaba sting adugi matangda mangjaunana khana haunaba akanba pautak pibiyo haina prayer tawkibane petition asina sahi asigi April 16 da Register General and Census Commissioner of India da mikok thibagi thabak yaithokpinaba amasung National Register of Citizen NRC Manipur chathanaba pisilaki basirol adu thabakta onthoknaba pautak pibiyo haina prayer tawrakibane petition adu da makhatana Manipur da Englishing ani kulhumdoi gi me ahumdagi hauduna kangluki rang thoktuna mi listing kaya lanje naduna hingli karigumba sigumba phibamachida mikok thibagi thabak pangthoklabadi demographic data chauna asoiba leigani asoiba census data da Pigadawriba saitheng asti hiram khudingmaktani hairi MLA Kebi da Supreme Court na chayol ahungi manungda countery affidavit pi khalangnaba khangalagle
ꯏꯪ ꯀꯨꯝꯖꯥ 2022ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯀꯦꯟꯗ꯭ꯔꯗ MLA ꯑꯣꯏꯅ ꯀꯥꯔꯛꯈꯤꯕ ꯁꯒꯣꯜꯁꯦꯝ ꯀꯦꯕꯤ ꯗꯦꯕꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯂꯝꯕꯥ ꯑꯣꯏꯈꯤꯕ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯍꯥꯟꯅꯒꯤ MLA ꯁꯣꯏꯕꯝ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯈꯤꯕ ꯁꯤꯚꯤꯜ ꯑꯄꯤꯜ ꯄꯤꯇꯤꯁꯟ ꯑꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯕꯤꯀ꯭ꯔꯝ ꯅꯥꯊꯥ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯁꯟꯗꯤꯞ ꯃꯦꯍꯇꯥꯒꯤ ꯕꯦꯟꯆꯇ ꯊꯥ ꯑꯁꯤꯒꯤ 19ꯗ ꯍꯤꯌꯔꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯔꯤꯕ MLA ꯀꯦꯕꯤ ꯗꯦꯕꯤꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯥꯎꯟꯇꯔ ꯑꯦꯐꯤꯗꯦꯚꯤꯠ ꯀꯣꯔꯠ ꯑꯁꯤꯗ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯀꯣꯔꯠꯅ ꯃꯇꯝ ꯁꯥꯡꯗꯣꯛꯂꯣꯏ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯦ꯫ ꯀꯦꯁ ꯑꯁꯤꯒꯤ ꯍꯤꯌꯔꯤꯡ ꯃꯊꯪ ꯊꯥ ꯁꯦꯞꯇꯦꯝꯕꯔ 21ꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯌꯔꯤꯡ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯛꯐ ꯕꯣꯔꯗꯀꯤ ꯀꯃꯤꯇꯤꯗ ꯅꯟ ꯃꯨꯁꯂꯤꯝ ꯃꯦꯝꯕꯔ ꯑꯃ ꯍꯥꯞꯆꯤꯟꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯑꯣꯜ ꯎꯂꯥꯃꯥ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯟ ꯑꯃꯗꯤ ꯕꯦꯡꯒꯨꯟꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯖꯣꯏꯟꯠ ꯀꯃꯤꯇꯤ ꯑꯦꯒꯦꯟꯁꯠ ꯗ ꯏꯟꯀ꯭ꯂꯨꯖꯟ ꯅꯟ ꯃꯨꯁꯂꯤꯝ ꯃꯦꯝꯕꯔꯁ ꯏꯟ ꯗ 9ꯁꯨꯕ ꯋꯥꯛꯐ ꯕꯣꯔꯗ ꯃꯅꯤꯄꯨꯔ JCAI NMWBꯒ ꯈꯨꯠꯁꯝꯅꯔꯒ ꯃꯌꯥꯡ ꯏꯝꯐꯥꯜ ESTꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯕꯦꯡꯒꯨꯟ, ꯁꯂꯥꯃꯠ ꯕꯖꯥꯔꯗꯒꯤ ꯍꯧꯔꯒ ꯕꯦꯡꯒꯨꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯕ ꯃꯇꯨꯡ ꯕꯦꯡꯒꯨꯟꯒꯤ ꯋꯦꯅꯁꯗꯦ ꯃꯥꯔꯀꯦꯠꯇ ꯄꯟꯊꯨꯡꯐꯝ ꯑꯣꯏꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯋꯥꯛꯐ ꯕꯣꯔꯗꯀꯤ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯈꯟꯕꯗ ꯅꯟ ꯃꯨꯁꯂꯤꯝ ꯍꯥꯞꯆꯤꯜꯂꯛꯄ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ꯫ ꯋꯥꯛꯐ ꯕꯣꯔꯗ ꯃꯨꯁꯂꯤꯝ ꯈꯛꯇꯒꯤꯅꯤ꯫ ꯋꯥꯛꯐ ꯕꯣꯔꯗꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯨ ꯂꯩꯇ ꯂꯥꯏꯔ, ꯃꯁꯖꯤꯗ ꯃꯗ꯭ꯔꯥꯁꯥ ꯀꯃꯤꯇꯤꯁꯤꯡꯗ ꯄꯤꯅꯕ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯕꯣꯔꯗ ꯀꯃꯤꯇꯤ ꯁꯦꯝꯕꯗ ꯅꯟ ꯃꯨꯁꯂꯤꯝ ꯑꯅꯤ ꯍꯥꯞꯆꯤꯜꯂꯛꯄ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ BJP ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ BJP ꯁꯔꯀꯥꯔꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯅꯟ ꯃꯨꯁꯂꯤꯝꯁꯤꯡ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯑꯃꯤꯠ ꯁꯥꯍ ꯗꯥꯎꯟ ꯗꯥꯎꯟ, ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯗꯥꯎꯟ ꯗꯥꯎꯟ, BJP ꯗꯥꯎꯟ ꯗꯥꯎꯟ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯣꯏꯟꯠ ꯀꯃꯤꯇꯤ ꯑꯒꯦꯟꯁꯠ ꯗ ꯏꯟꯀ꯭ꯂꯨꯖꯟ ꯅꯟ ꯃꯨꯁꯂꯤꯝ ꯃꯦꯝꯕꯔꯁ ꯏꯟ ꯗ 9ꯁꯨꯕ ꯋꯥꯛꯐ ꯕꯣꯔꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯆꯦꯁꯥꯝ ꯑꯆꯧꯕꯅ ꯐꯣꯡꯗꯣꯛꯈꯤ꯫